Mathai thaina mamangayda yamna apikpa khungang machana namna leiba leibak amakak leirami. Aduga leibak ado yamna matik mathauna leiraba inaksu yamna khunba pamel kauba ningthau amana palame. Ningthau pamel chahi mayai chalaba ningthau amani aduga mahaki machanupa poireiso angang pisak pikliba oibana mahakna afaba mahai masing ningthina hairaba mioi singda poireibu tungi punsida matik chaba ningthau ama oiraknaba haina mahai tamhalami. Nakal amaromda ningthau pamelgi leibakta khundariba apikpa khungang sing adugi maraktagi yamna ingna chikna panba khungang amakhak leirami. Hairiba khungang aduda nupi ani lonba chaurel kauba nupa amasu leirami. Chaurel asi masak matau thoina phajaba ina kaira khunba nupa amadi natte. Adum oinama mahaki mawong matau amadi mahaki saktam asida nupi na pamnaba gun amadi adumak yaurami. Chaurelgi nupi ahal ibeton yamna marin tanbi sudana nungaiba pamba nupi amani. Mahakna nongmatasu imungi thabak ingkhang tawbusu leite. Masigi sumathakta mahak ase mabukjel yamna phattabi yamna mihau jawbi nupi amasu oirami. Maram asimakna chaurelna nupi atonbi leirangbu amuk lawkibasu oirami. Aduga leirangdi atonbi oijarabasu yamna ingtappi mabukjelsu yamna chawi. Khuladugi mipung khudingmakna mahakpu yamna nungsinarami. Nongma ayuki matamni leirangana haugatuna mahaki imungi thaba ingkhang pumba loisinje. Aduga iru maithajaba loiraduna lai thaumai adu thanjarami. Masidagi ibetona adudi haujiktada imungdagi hakam wawa janma makhai haugalaklaga mapanda thoraklami. Aduga leirangna lai thaumai thanduna leirambadu ubada yamna sauna hairai. Haima kaino tawriduna aina nangonda thabak ataina nangna loina taw. Aduga lai thaumai thanbadudi aina thangena haiba natro. Karigino nangna asuk yamna awat apa sarisibo. Nangna khalibo nangna lai thaumai adu thalabadi. Mahai adu nangna hekta phangnani siro. Ha. He. Ai haibige dajo. Yum masigi asengba yumburen bidi ai ne ai. Aduna nangna phana yamna niti niyom chumme haina chacharibado mahai dine aina loina mak phanggadoriba khangabra. Kari thoina tawje sarinu khangdene. Imungi kupnum khara tawri haina nangse matik chabi mauni kaina lekaina hainaba adunine nangna pamlise ha. Oi nangdine khangabra atombi migi nupa munbi atombi. Adubu leirang majena ngang sakliba aduda chinda pawdanadana khumbasu tawde tumina adumak leirami. Masidagi ibetongi machanupi ichanadu imungdagi prap chenthoraktuna hairai. Imaton aikoi jak thongdriba aidi chak yam lami. Ichan Imatonane ichagi jakto sasa thongdoragi kuiroida imaton yam thuna thonglaki ado nangne jak ngaiba oina nangi pabungna leirakpa sangomdo khara thaklo la hoi imaton machanupi na mamadagi mahaki mama atonbina hena luna tawjaba aduda ibeton amukasu hena sauninglammi aduga machanupi bu chaiduna hairai he ichan mangda lebliba apokpina ma aingonda jak lame khotle haiba ado haidradana Lonabi nama asida hairidubu karigino Nate. Mahag adubu nangi apokpi nama natin he. Nang mupoklibase aina ne aina. Aduga Lonabi nama aduna nangbu kayam luna tawbirage ha. Nang ne nongmadi nama to naduna hu pijaraga halamgodoribani khangabra. Ima to ndagidi ima ne hena ki jakre aidi. Nongmatasu nacha aina chak lamle haina chak to matam jana pijabibra. Adugi su mathakta aigi firol amotpasu subide. Nongmatasu Imato na aibu yengsin biriba sumaina. Imana aibu yengsin birakte. Image haibabu chabaga tumbaga aduga miwangang nabaga. Imaton se lakdringaidadi akhoigi yumse motpana loirambani. Imung mangol phauba kokphai kabaga chap manarambani. Aduga imadi irujadana chak thongambagi babungna phurakpado imaton di adumna tawjade. Aduna aidi imaton gi manakta adum leigani. Haima tawrisi yenguni he. Hai nang namaya du kupak asina thajalakani ko ho haikre kari ma haibo paibano khangdene ibuk thoki ichasi phawba he apokpi mama aihak phawba nusi handaba ngamida ko adubu leirang machena ngangliba mayamado adum ngangjasanu haina kari su khalamde aduga machanupi ichanbu imungdo pushinduna changkirami aduga ibetonde magi thokpa machinda thorak pusingado pangangda ngangduna adumak lehaurami Asumna matam khara haukre hojikti lairang su miro laklami mahakna miro le tabada chawrildi haraubugi ngamkhai leikhidre aduga ichan so
ꯃꯃꯥꯇꯣꯟ ꯃꯤꯔꯣꯜꯂꯤ ꯈꯪꯂꯛꯄꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯁꯥꯕꯤꯃꯛ ꯐꯥꯖꯗ꯭ꯔꯒꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯤ ꯑꯣꯏꯕꯅ ꯃꯃꯥꯇꯣꯟꯒꯤ ꯃꯇꯦꯡꯁꯨ ꯃꯍꯥꯛꯅ ꯉꯝꯂꯤꯕ ꯃꯈꯩ ꯄꯥꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯔꯥꯡ ꯏꯃꯨꯡ ꯃꯥꯡꯒꯣꯜꯗ ꯃꯁꯥ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯆꯟꯁꯨ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯆꯟꯅ ꯃꯃꯥꯇꯣꯟꯒꯤ ꯃꯈꯨꯠꯇꯒꯤ ꯋꯥꯏ ꯇꯩꯅꯕ ꯅꯨꯔꯥ ꯐꯤ ꯑꯗꯨ ꯃꯨꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯇꯣꯟ, ꯀꯩꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯋꯥꯏ ꯇꯩꯔꯤꯁꯤꯕꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ?" "ꯑꯁ, ꯑꯩꯁꯨ ꯌꯥꯍꯧꯁꯦ ꯐꯅ ꯉꯟꯅ ꯍꯧꯒꯠꯂꯕ꯭ꯔꯥꯅ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯅ ꯍꯦꯛꯇ ꯉꯜꯂꯝꯃꯤ꯫ ꯑꯗꯣ ꯏꯃꯥꯇꯣꯟ, ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ, ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯒꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯇꯣꯟꯁꯨ ꯋꯥꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯏꯃꯥꯇꯣꯟꯅ ꯋꯥꯔꯗꯤꯅꯦ ꯏꯅꯥꯎꯗꯨꯁꯨ ꯋꯥꯅꯤꯕ, ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯊꯕꯛꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯒꯦꯕ." "ꯍꯩ, ꯌꯥꯔꯅꯤꯅꯦ ꯅꯪꯕꯣ, ꯏꯃꯥꯇꯣꯟ ꯑꯗꯨꯝ ꯇꯧꯕꯤꯒꯦ꯫ ꯁꯦ ꯅꯪꯅꯁꯨ ꯏꯃꯥꯇꯣꯟꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯃꯌꯥꯝ ꯑꯃ ꯄꯣꯊꯥꯍꯜꯂꯁꯤꯗꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯂꯩꯔꯗꯤ ꯏꯆꯥꯗꯤ ꯋꯥꯕꯅ ꯂꯣꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯇꯣꯟꯅꯁꯨ ꯑꯉꯝꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯀꯦ." "ꯑꯁ, ꯌꯥꯔꯣꯏꯕ ꯏꯃꯥꯇꯣꯟ, ꯑꯩ ꯇꯧꯒꯦꯁꯦ꯫ ꯈꯨꯠꯇꯨ ꯆꯥꯝꯊꯣꯛꯄꯤꯔꯣ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯇꯣꯟ, ꯏꯔꯨ ꯃꯥꯏꯊꯖꯗꯅꯒ ꯇꯧꯕꯤꯔꯨꯅꯨꯀꯣ, ꯑꯩ ꯏꯁꯤꯡ ꯑꯗꯨ ꯁꯥꯍꯜꯂꯛꯀꯦꯕ, ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅ ꯑꯣꯏꯅ ꯂꯨꯖꯧꯕ." "ꯍꯥꯏ, ꯌꯥꯔꯅꯤꯅꯦ ꯅꯪꯕꯣ, ꯏꯁꯤꯡ ꯑꯏꯪꯕꯅ ꯑꯗꯨꯝ ꯂꯨꯖꯔꯨꯔꯒꯦ." "ꯌꯥꯔꯣꯏ ꯏꯃꯥꯇꯣꯟ, ꯄꯥꯕꯨꯡꯅ ꯏꯃꯥꯇꯣꯟꯁꯦ ꯍꯧꯖꯤꯛ ꯅꯥꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯗꯨꯗꯤ, ꯑꯗꯨꯅ ꯑꯩ ꯏꯁꯤꯡ ꯁꯥꯍꯟꯕꯤꯔꯛꯀꯦꯕ, ꯑꯗꯨꯅꯅꯦ ꯏꯃꯥꯇꯣꯟ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯉꯥꯏꯕꯤꯔꯣꯀꯣ." ꯂꯩꯔꯥꯡꯗꯣ ꯏꯆꯟꯅ ꯀꯟꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯎꯔꯦꯜꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯋꯥꯏꯔꯝꯒ ꯇꯩꯔꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯏꯆꯥꯗꯤ ꯋꯥꯏꯔꯝ ꯇꯩꯕꯒꯁꯤ ꯌꯥꯝꯅ ꯍꯩꯔꯝꯂꯕ ꯖꯥꯠꯅꯤꯗꯅ." "ꯄꯥꯕꯨꯡ, ꯍꯩꯔꯦ. ꯑꯩꯗꯤ ꯋꯥꯏꯔꯝ ꯇꯩꯕꯗꯁꯨ ꯅꯠꯇꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯏꯃꯥꯇꯣꯟꯅ ꯇꯥꯛꯄꯤꯕꯗꯒꯤ ꯂꯣꯏꯅ ꯍꯩꯔꯦ. ꯑꯗꯨꯒ ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯁꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯋꯥꯏꯔꯝ ꯇꯩꯔꯒ ꯂꯩꯔꯝꯂꯤꯕ, ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯨꯜꯂꯒ ꯇꯩꯔꯤꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯈ꯭ꯔꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯗꯣ ꯅꯪꯒꯤ ꯅꯃꯥ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯈꯠꯂꯝꯈꯤꯔꯣꯏꯅꯦ?" "ꯍꯧꯒꯠꯂꯛꯇ꯭ꯔꯤꯌꯦ ꯄꯥꯕꯨꯡ." "ꯃꯥꯅꯦ, ꯑꯩꯅꯀꯣ ꯑꯃꯨꯛꯇꯪ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ, ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄ ꯅꯨꯄꯤ ꯑꯁꯤꯕꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯨꯅ ꯂꯧꯔꯨꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯁꯨꯅꯦ, ꯅꯃꯥ ꯑꯁꯤꯅ ꯄꯣꯛꯄꯅꯤ ꯍꯥꯏꯕꯗ ꯏꯄꯥꯅ ꯌꯥꯝꯅ ꯄꯥꯝꯃꯨꯏꯅꯦꯍꯦ꯫ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯅꯃꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯂꯧꯕ ꯌꯥꯗꯦꯀꯣ, ꯏꯆꯥꯗꯤ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯣ ꯆꯞ ꯆꯥꯅ ꯆꯠꯂꯨꯀꯣ ꯅꯪꯗꯤ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯝꯇ ꯂꯧꯖꯔꯣꯏ, ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥꯇꯣꯟꯒꯤ ꯃꯇꯧ ꯑꯣꯏꯅ ꯇꯝꯗꯣꯏꯅꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯑꯩꯁꯦ ꯏꯃꯥꯇꯣꯟꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯗꯤ ꯐꯗꯣꯏꯅꯤ." "ꯏꯃꯥꯒꯤ ꯏꯆꯟ, ꯀꯅꯥꯅ ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛꯇꯤꯅꯦ ꯑꯩꯒꯤ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥ ꯑꯍꯟꯅꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯐꯪꯖꯔꯝꯃꯤ꯫ ꯏꯆꯜꯗꯤ ꯃꯃꯥꯇꯣꯟꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯐꯪꯂꯛꯄ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯤꯛꯂꯤꯕ ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇꯗꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯅꯥꯎꯅꯨꯄꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯃꯥꯇꯣꯟꯒꯤ ꯁꯦꯕꯥꯕꯨꯁꯨ ꯅꯤꯡꯊꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯕꯦꯇꯣꯟ ꯃꯍꯥꯛꯇꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛꯇꯤ ꯂꯩꯔꯥꯡꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯅꯁꯨ ꯆꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤ ꯏꯆꯟ ꯈꯛꯇꯒꯤ ꯑꯣꯏꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯒꯤꯁꯨ ꯃꯆꯥ ꯑꯃ ꯐꯪꯂꯕꯅꯤꯅ ꯃꯍꯥꯛꯀꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕ ꯑꯣꯏꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯕꯦꯇꯣꯟꯗꯤ ꯂꯩꯔꯥꯡꯕꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯗ꯭ꯔꯤꯉꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯖꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯗꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯂꯩꯔꯥꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯁꯨ ꯑꯗꯨꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯦꯇꯣꯟꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯤꯡꯊꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯤꯡꯊꯥꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯦ ꯋꯥꯅꯤ꯫ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯗꯕꯖꯥꯠꯅꯤ, ꯃꯁꯛ ꯑꯗꯣ ꯎꯕꯇ ꯅꯠꯇꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯅꯤꯡꯊꯥꯁꯦ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯍꯦꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫
ꯐꯩ ꯐꯩ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯃꯁꯤꯒꯤ ꯅꯨꯡꯁꯤꯗꯕꯤ ꯃꯃꯥꯒꯤ ꯃꯆꯥꯁꯤꯒꯤ ꯅꯤꯡꯊꯥꯁꯦ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯒꯦ ꯈꯪꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯣꯔꯦꯟ ꯅꯤꯡꯊꯥꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯣꯟꯕ ꯃꯇꯝꯗ ꯃꯊꯥ ꯃꯊꯥ ꯍꯦꯛ ꯄꯣꯡꯈꯠꯆꯔꯗꯤ ꯑꯉꯥꯡꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯅꯤꯡꯊꯥꯁꯤꯡ ꯑꯗꯨꯗꯒꯤ 3-4ꯈꯛ ꯂꯧꯈꯠꯇꯨꯅ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯅꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯡꯀꯠꯇꯨꯅ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯌꯥꯟꯈꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯆꯥꯎꯔꯦꯜ ꯑꯗꯨ ꯂꯧꯐꯝꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯕꯦꯇꯣꯟꯗ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤꯅꯣ ꯏꯕꯦꯇꯣꯟ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯀꯪꯁꯨ ꯀꯪꯗ꯭ꯔꯤꯕ ꯑꯆꯣꯠꯄ ꯅꯤꯡꯊꯥ ꯑꯗꯨ ꯂꯧꯁꯤꯟꯒꯗꯕꯒꯤ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯐꯤ ꯅꯔꯣꯜ ꯐꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯅꯤꯡꯗ ꯇꯤꯡꯂꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯧꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯇꯣꯟ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯐꯤꯔꯣꯜ ꯂꯧꯁꯤꯟꯒꯦ ꯇꯧꯕꯅꯣꯗ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯤꯡꯊꯥꯁꯦ ꯑꯁꯤꯗ ꯏꯪꯈꯣꯜꯂꯣꯝꯗ ꯄꯥꯏꯊꯈ꯭ꯔꯦ ꯍꯣꯔꯦꯟ ꯏꯆꯥꯗꯣ ꯍꯥꯒꯠꯆꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯁꯨꯗꯣꯛꯄꯤꯔꯨꯒꯦ ꯇꯧꯔꯝꯕꯅꯤ ꯃꯈꯣꯏ ꯄꯥꯕꯣꯡ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯅ ꯍꯦꯛꯇ ꯎꯕꯤꯕꯅꯤ ꯑꯆꯨꯝ ꯑꯔꯥꯜꯁꯨ ꯈꯪꯗꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯍꯦꯛꯇ ꯇꯥꯍꯟꯗꯧꯒꯤ ꯍꯣꯠꯅꯗꯨꯅꯇ ꯂꯩꯅꯤꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯃꯗꯨꯃꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯅꯪꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯅ ꯑꯃꯠꯇ ꯎꯕ ꯉꯝꯗꯦꯅꯦꯍꯦ ꯑꯁꯨꯝꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯏꯕꯦꯇꯣꯟꯅ ꯂꯩꯔꯥꯡ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯅꯤꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯄꯥꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯆꯟꯗꯤ ꯃꯁꯛ ꯃꯇꯧ ꯊꯣꯏꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯊꯧꯖꯥꯜ ꯍꯩ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯂꯥꯏꯔꯦꯝꯕꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯊꯧꯖꯥꯜ ꯍꯩ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛꯅ ꯐꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯐꯠꯇꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯂꯝꯆꯠ ꯁꯥꯖꯠ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯅꯣꯡꯃꯇ ꯀꯥꯏꯅ ꯆꯠꯂꯝꯗꯦ ꯑꯗꯨꯒ ꯃꯆꯦ ꯏꯆꯟꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯥꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯦꯇꯣꯟꯅꯗꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯅꯨꯄꯤ ꯏꯆꯟꯗꯒꯤ ꯅꯨꯡꯁꯤꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯀꯂꯛ ꯃꯤꯍꯧꯕ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯀꯔꯤꯃꯠꯇ ꯎꯠꯊꯣꯛꯂꯝꯗꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯊꯣꯏꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯑꯗꯨꯃꯛ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯝꯗꯧꯅ ꯑꯋꯥꯕ ꯇꯥꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦꯜꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯏꯕꯦꯇꯣꯟꯅ ꯏꯃꯨꯡ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯆꯂꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯃꯆꯦ ꯏꯕꯦꯇꯣꯟꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯣꯡꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯣꯏꯕꯅ ꯃꯆꯦꯅ ꯁꯤꯟꯕ ꯑꯗꯨꯃꯛ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯖꯔꯝꯃꯤ ꯑꯗꯨꯒ ꯏꯕꯦꯇꯣꯟ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏ ꯍꯨꯝꯅꯁꯨ ꯄꯥꯜꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯂꯧ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯩꯔꯥꯡꯗꯤ ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯟꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯂꯦꯝꯅ ꯄꯥꯅ ꯆꯥꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯊꯣꯏꯗꯣꯛꯄ ꯁꯦꯜꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯟꯖꯔꯝꯃꯤ ꯅꯣꯡꯃ ꯏꯆꯟ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯅꯤ ꯑꯗꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯖꯔꯛꯄ ꯁꯅꯥꯕꯨꯟ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯖꯔꯝꯃꯤ ꯑꯁ ꯅꯨꯡꯁꯤꯊꯣꯏ ꯑꯩꯗꯤꯅꯦ ꯌꯨꯝꯗ ꯂꯩꯕꯕꯨꯗꯤ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝꯅꯁꯨ ꯁꯥꯟꯇꯤ ꯂꯩ ꯃꯄꯥꯟ ꯑꯁꯤꯗꯅ ꯍꯦꯟꯅ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯆꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯏꯆꯦꯗꯤ ꯌꯨꯝꯗꯒꯤꯗꯤ ꯃꯄꯥꯟꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯑꯣ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧꯗꯣ ꯇꯥꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯉꯥꯡꯕ ꯌꯥꯔꯗꯤ ꯉꯥꯡꯍꯧꯔꯒꯦ ꯁꯤꯗꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯏꯃꯥꯇꯣꯟꯁꯤꯁꯨ ꯏꯃꯥꯅ ꯉꯥꯡꯁꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕ ꯌꯥꯗꯕ ꯋꯥꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔ ꯈꯨꯝ ꯈꯣꯠꯇꯅꯒ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯃꯨꯡ ꯑꯁꯦ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯅꯅꯦ ꯃꯍꯥꯔꯥꯅꯤꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯗꯨꯒꯤꯕꯨ ꯌꯥꯔꯤꯁꯦ ꯏꯆꯦ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯏꯃꯥꯆꯧꯕꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯗꯨꯕꯨ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯅ ꯐꯅ ꯆꯩ ꯉꯥꯡ ꯇꯧꯔꯁꯨꯅꯦ ꯀꯩꯁꯨ ꯈꯟꯕꯤꯗꯦꯗ ꯑꯩꯈꯣꯏ ꯐꯅꯅꯕ ꯉꯥꯡꯂꯤꯕ ꯑꯣꯏꯅꯤꯅ ꯑꯗꯨꯝ ꯈꯟꯇꯣꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯁꯨ ꯏꯃꯥꯆꯧꯕꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯅꯕ ꯇꯧꯗꯣꯏꯅꯣ ꯃꯁꯥꯒꯤ ꯈꯔ ꯑꯗꯨꯝ ꯉꯥꯡꯒꯟ ꯁꯛꯀꯟꯕ ꯃꯤꯑꯣꯏ ꯑꯣꯏꯕꯒꯤ ꯉꯥꯡꯖꯕꯅꯤ
ꯑꯗꯨꯕꯨ ꯏꯆꯦꯅ ꯄꯥꯈꯟꯇ ꯍꯦꯛ ꯈꯟꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯝꯃꯤꯜꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯑꯗꯨ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯆꯟ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯗꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯑꯅꯤꯁꯨ ꯄꯣꯏꯔꯩ ꯎꯕꯗ ꯃꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯏꯆꯜ ꯑꯅꯤꯃꯛ, ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯍꯥꯛꯅ ꯑꯗꯨꯃꯥꯏꯅ ꯈꯨꯔꯨꯝꯗꯅꯒ ꯇꯧꯕꯤꯕꯁꯦ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯃꯛꯁꯨ ꯅꯠꯆꯗꯦ꯫ ꯑꯗꯨꯅ ꯑꯩꯕꯨꯗꯤ ꯏꯆꯝ ꯆꯝꯅ ꯅꯈꯣꯏꯒꯨꯝꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ? ꯂꯥꯟꯅꯗꯤ ꯂꯧꯒꯅꯨꯀꯣ, ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ꯫ ꯍꯣꯏ, ꯀꯔꯤꯁꯨ ꯈꯟꯖꯗꯦꯗ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯁꯨ ꯂꯥꯟꯅ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯀꯤ ꯃꯤꯡꯅ ꯏꯆꯟ ꯀꯧꯏ, ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤꯅ ꯅꯨꯡꯁꯤꯊꯣꯏ ꯀꯧꯏ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯆꯤꯟ ꯅꯅꯥꯎꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯧ, ꯃꯥꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯣ, ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯁꯛꯁꯨ ꯃꯥꯟꯅꯗꯕ ꯑꯗꯨꯗ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯇꯥꯔꯣꯏ ꯉꯥꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥꯗꯣ ꯑꯃꯠꯇ ꯑꯣꯏꯖꯔꯕꯁꯨ ꯏꯃꯥꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯜꯂꯤ꯫ ꯑꯣ, ꯑꯗꯣ ꯏꯆꯟ, ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯗꯤ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯥꯗꯤ ꯏꯀꯥꯏ ꯈꯔ ꯊꯤꯒꯟꯕꯅꯤ, ꯑꯗꯨꯅ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯑꯩꯅ ꯆꯨꯝꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤꯗ꯫ ꯑꯗꯣ ꯅꯨꯡꯁꯤꯊꯣꯏ, ꯅꯪꯗꯤ ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯌꯥꯅꯤꯌꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯅꯨꯡꯁꯤꯊꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯒ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏꯁꯨ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯑꯗꯨ ꯅꯨꯡꯁꯤꯊꯣꯏ, ꯅꯍꯥꯛꯅ ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯃꯇꯝ ꯈꯔ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯖꯔꯛꯈꯤꯒꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃꯕꯨ ꯍꯦꯛꯇ ꯂꯦꯞꯄꯁꯨ ꯉꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯩꯃꯥ, ꯀꯩꯅꯣ ꯅꯨꯡꯁꯤꯊꯣꯏ, ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯤꯒꯤ ꯑꯃꯨꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯏꯆꯦ, ꯑꯩꯗꯤ ꯇꯍꯥ ꯇꯍꯥ ꯂꯧꯕ ꯐꯤꯔꯦꯞ ꯑꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏꯕ ꯏꯆꯦꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯑꯍꯨꯝ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ꯫ ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯥꯏꯌꯦ ꯅꯨꯡꯁꯤꯊꯣꯏ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯅꯤꯡꯕ ꯃꯇꯝ ꯀꯌꯥꯅꯣ ꯑꯗꯨꯝ ꯂꯧ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯤꯅꯝꯕꯗꯤ ꯅꯠꯆꯗꯦ, ꯁꯦꯡꯂꯕ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯏꯍꯨꯜꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯏꯆꯜ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯤꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯄꯪꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣꯗꯨꯕꯨ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕ ꯇꯧꯔꯤꯗꯨꯕꯣ? ꯌꯦꯡꯉꯨꯅꯦ, ꯃꯄꯥ ꯅꯤꯡꯊꯧ ꯍꯥꯏꯔ ꯀꯌꯥꯗ ꯐꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯣꯛ ꯌꯥꯊꯣꯛꯂꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯇꯥꯟꯅꯈꯤꯅꯤ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯑꯄꯪꯕꯤ? ꯅꯪꯅ ꯍꯣꯔꯦꯟ ꯏꯃꯥꯇꯣꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ꯫ ꯏꯆꯦ, ꯑꯩꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯐꯩ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯦꯕ, ꯑꯗꯨꯗ ꯑꯩꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯌꯥꯅꯤꯡꯕ ꯎꯠꯂꯨꯔꯕꯗꯤ ꯑꯩꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯅ ꯂꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯍꯟꯊꯅ ꯌꯦꯡꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯀꯅꯥꯅ ꯈꯪꯕꯅꯣ, ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯡꯗꯅ ꯑꯃ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯃ ꯇꯧꯗꯨꯅ ꯁꯛꯂꯣꯟ ꯅꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ? ꯑꯗꯨꯅꯅꯦ ꯏꯆꯦ, ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩꯈꯣই ꯍꯥꯟꯅ ꯀꯨꯞꯊꯅ ꯌꯦꯡꯁꯤꯟꯈꯤꯁꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯏꯅꯥꯎꯗꯤ ꯂꯧꯁꯤꯡ ꯆꯥꯎꯕꯤꯅꯤ, ꯑꯗꯨꯅ ꯇꯨꯡꯒꯤ ꯄꯣꯔꯝꯁꯨ ꯁꯥꯟꯅ ꯎꯕ ꯉꯝꯕꯤꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯌꯧꯔꯗꯨꯅ ꯉꯁꯥꯏ ꯄꯣꯏꯔꯩꯒ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯩꯔꯥꯡꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯥꯡꯅꯁꯨ ꯃꯆꯥ ꯅꯨꯡꯁꯤꯊꯣꯏꯕꯨ ꯄꯣꯏꯔꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
Nakal amaromdana Ibetonti Nushithoida Majaibunga Poireina Nusi Pami Hairakpa aduda yamna sauninglammi. Mahakna magi machanupidadi Poireina adumna Nusi Pami haina hairaktraga karigi Nushithoida oina hairaklibano haina yamna kalakpasu phaujarammi. Aduna haujikti Ibetongi thamoida Nushithoibu hana nushidaba adudagi haujikna hena saruk chama chama henkalaklammi. Masidasu nattana mahakna handakti Nushithoibu miyam mamang aduda yamna phattaba nupi macha ama oina uhalage haina ninglammi. Mahaki wakhalda adumna taurabadi Majaibungonasu Nushithoi asi lana lauragani. Magi mahutta ichanbu oina nushiraknabani haina khallammi. Nongma ayuki matamni ichandu imungi wairam taiduna lairami aduga Nushithoina yamkraba firol amabu turelda putharaga sunanaba haina sem saduna lairami. Masidagi Ibetona tanja asi chapchare haina miraknarak yengdaga mahaki yamna tanglaba sanagi lik amabu Nushithoina sugadoriba firol sing adugi marakta lona hapchinkirami. Ngaihak leibagadi Nushithoisu firol mayam adu puduna turelda adumak chatkre. Mahaknadi Ibetona mangonda huranbagi maral ama sigadori haibasi khangjaba nachade. Aduga Ibetondi mahaki kagi thongnawdagi Nushithoina turelda chatkibadu yengduna maithongda momongasu tawjarami. Asomdana Nushithoi adu turel yauraduna firol mayam adu amamamta oina lautoktuna suba hauraklammi. Tanja simaktada mahaki makhutto karigumba kankal lauba posak amada hek thenglure. Masidagi Nushithoinasu mahaki makhut aduna thengluba posak adu karino haina yenglakpa matamdadi Ibetongi tanglaba sanagi lik adu oiduna lairamle. Madu ubada Nushithoina yamna ngakna hairai. Sidi imachobigi sanagi likto natrane. Sidi kamaina firol amotpa marak asida yauramlibano. As imachobido yumda magi likse mangkre haiduna yamna wakhalada waramlani. Othokpanidako sidabu kamaina yauramlibano khangdine se. Aine firol silse yamna thunama amta suba loishingi aduga likse amukta imachobido pirukhigi. Imachobido makok othoknasu saramlani tawrisi. Asi haiduna thabak adu thuna makloishinduna mayumda halaklammi. Aduga makhutana Ibetongi lik adu paiduna laklammi. Asomdana Ibetongi lik adu mangkre haina mahakna imung aduda koithi thizinaduna lairami. Masidagi Nushithoina mahaki lik adu paiduna thongalomda changlakpadu ubada mahak yamna sauna Nushithoigi manakta hekta chensinduna hairai. He huranbi kayada ngamliba angangnune se. Ainadi nangbu ibukthokki icha asidagi hena luna khanjabani. Adugadi nangdi aise apokpi namanate haiduna aina luna thamjaba tanglaba lik adubu huralibani ne ha. Nangnabu pamlabadi aingonda hairakpa matamda aina adum lemna mo pibiramgadabani. Adubu nangdi aduk yamna nabukjel sengnamloi haibado khaludabani. Huranbigi machanina nangsu adum huranbi oirani ko. Kadai likto piro huranbi sidi. Imachobi kaino haibiribadubo lik asidi aina sunanaba turelda puthakiba firol singdugi marakta yauduna lairambani. Imachobi aduga aina karigibu Imachobigi lik ase hurangadoribano. Aina adugumba phattaba thaba amata tawkiba leiti Imachobi. He karigi tawdani imina ikhongna iphongphongna uraba asi phawbada hurande haina chenba ngamini he. Haikreda ko hoibe ma sakinbi nangi nachina do onthokna haikre. Iche kari tawba yaurage. He ngasaidagini ngangna saknariba mayam ase nangbu nanadubu pangbro ha. Is nacha sida insilaga aigi lik ase hural haliba natro. Aduga is karisu khangsinadabaga saradana. Karino haibiribasibo iche aikhoinadi adumna karigi tawgadoribano. Imagi Nushithoi karino namachobina hairisibo nangbu magi lik adubu laururabro. Ima aina lik ase lauruba nati aina ngasai turelda sunanaba pukhiba firol singdugi marakta yauraga leirambani. He chintibi naraladu kupsinaba honabada adumna nachinda thorakpa wa ado panghaida haiganuni khangaba. Asomna makhoigi imungda ngangnariba mayam adu tabada thangnabada leiriba miyam adusu makhoida kari tawraba yaurabano haiduna hangba laklammi. Matam aduda Ibetona mahaki semjin sajenba wahai mayam ama haijinduna leirangi mama machabu aranba tananaba kanna hotnari. Tanja asida ngasaidagi wari mayam adu taduna leiriba ichanna mayam marak aduda prap thoraktuna hairai. Ima nangi semjin sajenba wahai mayam adu haiba loidriba kayam yamna amuk makhatana haibikige hairibano. Hey karino nana nganglibado ha karino ba aina hairiba wa mayam ase aranba karibu yauribage hayune. Ima nang nachindo pangangda nganganuda aina ngasi asengbado haidoraklabadi
Ima nang miyam mamangda choppa nanganiko. Aina kari tauba? Ha, aina kari taurage haibanida. Ho ima na ngasai aikhoi nungsithoina sugadaba phirol marak aduda ima na lik ado hapchinkhibado aina uhawi. Aduga karigino ima na nungsithoida hurale haina nama thonglidubu kaigino ba ima. Asumna hairakpa aduda ibeton khumpham khanglamde aduga miyam mamang aduda ikaiba nangladuna tumin laikhirami. Mahaki mataw aduda laikagi miyoi kharanaso noknaboi karimnaboi tawramlaga chatkre. Ibeton di mahakna nungsithoibu namthanaba hotnaba ado mai pakidaba aduda mathamoi aduda hanagi amuka hena nungsithoibu nungsidaba hauraklammi. Aduga nungsithoina di thokriba thaudok pumba adu kauthokduna ibetonbu adumak phana khanjarami. Asumna matam khara haukre. Makhoigi khul adugi chatnabi oina mera thagi nongma panba numittugi hauraga tha ama pangthokpa akaknaba kumhai ama khak leirami. Hairiba kumhai asi laitingi oiba isorbu ira thongnibagi kumhai ama oibana khul adugi miyam pumnamakna kumhai asibu loinamak saruk yarami. Aduga yamna maru oiba wafam amana kumhai asigi ahanba numit oiriba meragi nongma panba asida kanagumbi laisabi macha amattana makhoigi turelda kumba asi yaramde. Hairiba wafam asimak Thaina lai haktaktagi chatnaduna laklaba wafamni aduga ibetonde kumhai asibu wana ngaijarakpa kuirabani. Aduga lairangsu mahaki apokpi mama ado masakana ngamlaktabadagi mahakti mapamda matam khara lairunaba hainasu chatkirami. Ibetonde tanja asi chapchare khanduna nungsithoibu yamna otpirami. Aduga meragi nongma pangadaba nongma watlingai thoram pangthokadaba numit adugi nongma watlingai gi numithangda ibetona nungsithoida hairaklammi. Hai nungsithoi nangne hayeng ayuk ngana turelda chatlaga ising asengba do godabaniko. Ha ima chawbi kaino haridubo hayeng di meragi nongma panba numini aduga aikhoigi mera thagi oina pangthokadoriba kumhai asigisu ahanba hauba numini. Hairiba numit asidadi laisabi macha amata turelda chatpa yade haina thainadagi athingba thamliba adudi. Mado thainagi chatnadraba wafamni. Madudane thoinasu thajaganu adugane aina hairiba asida adum taw. Masida adu ada haina sum lolaga leiradine nang namana yumda halakchingaida nang aina hatogadabani. Asumna ibetonge saraina kanmanbadagi mathangi numita nungsitoi adu mahak kirabasu kina turelda mi kanamta hogana chingai ising adu sokpa chatlami. Aduga yamna thuna mak tureldagi ising soklaga kakhalake hek tawbaga mahaki makhong animak thangba amata thokiramde. Kanagumba miyoi amana mahaki makhong adu khutpai chetna paisinkhibagumna lengba otpa amata ngamlamde. Masidagi nungsithoina yamna pakhatna akoibududa yenglaga mahakpu kanbiyo haina koilaw lawba horaklami. Makhoigi turel adudagi miyamna khundariba mafam adudagidi panglaplapa oidabana miyam amana mahakna lawraklibadu taraduna turel tamna chenaraklami. Adubu laklibasing adu nupa ngakta oirami maramdi numit adumagi oina nupidi turel aduda kumba yadabanina nupa ngakta oina laklibani. Masidagi makhoi mayamnasu nungsithoibu turel adudagi puthariba mahaki makhong adu chingkhatnaba kanna hotnarami. Adubu makhoina phana kana hotnadunasu nungsithoigi puthariba makhong adudi lauthokpa ngamlamde. Asomdana ibetona adu nungsithoina adumna awaba tare haibagi pawadu tabada mathamoide yamna haraujarami. Adubu mahak miyam mamangdadi macha nungsithoigidama khanbada wakhal yamna wabaga saduna kapsinarami. Aduga ichandi manaw nupigi khanbada mahak wakhal yamna wajarami. Aduna thamoi sokna kaplaga leirami. Tanja asimaktada nungsithoigi mama leirangsu mayumda halaklami. Adubu mahakna macha nupigi pawasi tarubadagi mahak angawbigumna kapchaduna leirami. Ichanna mamatonbu themjinaba hotnari. Masidagi makhoina pangthokadoriba kumhai aduma pangthoktaba yadaba oibana leibak ningthau amadi macha ibungo makhoi mayam amasu lakuna pangthokpa horaklami. Aduga macha ibungonasu nungsithoida thokliba thodok adugi khanbada mahak mathwai yamna wajarami. Aduga ningthau pamilsu mahaki leibak praja miyamgidamak yamna wajaba ningthau ama oibana mahaksu leibak adugi afaba maiba ama tanarami. Aduga maiba aduna haibagi matung inna nungsithoi adu hayengi ayukta mahaki puthariba makong adu soidana masa matomta thadorakani. Aduna ngasi asi numit asi warabasu wana nungsithoi adu turel aduda naitom lehelo haina hairaklami. Asumna numit adugi numidangni nungsithoi turel aduda matomta yamna kapjarami. Masadasu akiba amadi pakhatpa kaya amasu phaujarami. Asomdasu ichana amadi leirang anidi mikup amata tumthaba yaramdi. Makhoigi wakhalda nungsithoi adu kamdongna leiramgadagi haina khanbada wakhal yamna wajarami. Aduga ibetongi thamoidadi tonganba lalong ama sinba horaklami.
ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯅꯥꯁꯨ ꯈꯪꯅꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯍꯥꯠꯂꯒ ꯊꯅꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯉꯣꯟꯗꯁꯨ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯔꯣꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯅ ꯁꯤꯔꯝꯂꯤꯕ ꯑꯗꯨꯁꯨ ꯇꯨꯔꯦꯜꯒꯤ ꯂꯥꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯣꯡ ꯉꯥꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯏꯕꯦꯇꯣꯟꯗꯣ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯃꯝꯁꯨ ꯃꯝꯂꯤꯕ ꯑꯣꯏꯕꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯕꯦꯇꯣꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯊꯣꯏꯅꯤ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯏꯕꯦꯇꯣꯟ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯨ ꯈꯔ ꯈꯔ ꯐꯪꯂꯛꯄ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯊꯣꯏꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯥꯡꯅ ꯊꯤꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤ ꯏꯆꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯆꯟ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯃꯍꯥꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯁꯪꯕꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯆꯦꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯀꯞꯄꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤꯊꯣꯏꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯆꯦꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯆꯨꯝ ꯑꯔꯥꯜ ꯄꯨꯝꯕ ꯊꯤꯗꯣꯛꯇꯨꯅ ꯏꯕꯦꯇꯣꯟꯕꯨ ꯂꯩꯄꯥꯛ ꯑꯗꯨꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯍꯥꯛꯀꯤ ꯄꯨꯊꯔꯝꯕ ꯃꯈꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯐꯨꯀꯠꯄ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯆꯟꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫